अहानबदा हौजिक फाउबगी मरोइबा पाउ पिजरी मणिपुरदा हौजिक थोकलिबा इरांग असिगी वारोइशन पुरकना स्टेट अमदी सेंट्रल गवर्नमेंट ना होनपियु हाइना जनता पार्टी मणिपुर स्टेट यूनिट ना हाइरी स्मार्ट सिटी की मरुइबा मफम अमा ओइरिबा थंगाल कैथेल लंबी असे अमोर अकाइगी अचौब डस्टबिन अमदी गाड़ी पार्किंग तौफम ओइरे अमदी थीव खंगदना लाखिबा मिचम तरुक एसिबा हक्चांग ओइना फंगहनखिबा सि पालिबा लेंगाग असेना मिचम मियामगी पुंसिबु ngak senduna thamli हाइबगी चप चाबा खुदम लहाइना मयोलना हंगलकली खुरुमजरी ISTV पाउ मिरेंग ताबीबा पुनमकपु तराम नोकचरी हौजिक फाउबगी मरोइबा पाउसिंग म्यामदा पिजरी मणिपुरदा हौजिक थोकलिबा इरांग असि वारोइशन पुरकना बा स्टेट अमदी सेंट्रल गवर्नमेंट ना होनबियु हाइना जनता पार्टी मणिपुर स्टेट यूनिट की प्रेसिडेंट डॉक्टर KS कनबा मैतेना फोंदोखरे वाफम असि जनता पार्टी मणिपुर स्टेट यूनिट की ऑफिस बेयरर ओपगे अचंब थौरमदा हाइकिबनी लमसांग थंगना पोकबिदा पांगथोकपा थौरम अदुदा डॉक्टर खुंद्राकपम कनबा मैतेना मखा तारदुना इंग सोक लिसिंग अनिगा कुनगा हुमदोय मेदगी हौरखिबा इरांगना मखा समदरक्तुना नागामदी कुकीगी इरांग अमुक थोक्तुना चमजरबा मियामगी पुंसी लोइख्रे युम कयामा लैतबगा अवाबा मायोकनरिंगै चरक असिदा पूर्णम असि वारोइशन पुरक हंदुना स्टेट अमदी तंगदु लैताबा पुरकपगी मुहुत्ता अहेनबा सेंट्रल फोर्स कौशिंदुना हेना अवामैसा ओइदुना लैरबा फाउबदा लैंगाग असिना निंगाइदना चमजरबा नुपी अंगांग कयाबु राजनीतिगी अखुबा मियेंगदा चोई चांग ओंदुना लुपा लिसिंग तरा तरागी उच्चाइदुना लैंगाकी इशू नाथैबगी मओंग मानबा लैंगाकी मपी मपा ओइबदा मतिक चादबा अमगुमना मित तांगबा नापंगबा ओइदुना लैरे लाकदोरिबा इंग्लिसिंग अनि कुनगा तरेत की इलेक्शन दा केंद्र खरदा पार्टी की मिरेफ थागतुना मणिपुर स्टेट असि मपांगल हेना कनबा थबक थौरम सिंह पांगथोकमिनसी हाइखी इम्फाल स्मार्ट सिटी ममिंग तगी स्मार्ट ओइरे स्मार्ट सिटी की मरुओइबा मफम अमा ओइरिबा थंगाल कैथेल लंबी असि अमोर अकाइगी अचौब डस्टबिन अमदी गाड़ी पार्किंग तौफम ओइरे हिरमसिदा पाउदममा इंडिया लेंगांग ना कोई मणिपुर इम्फाल असी कोई स्मार्ट सिटी सामक खंगलब मतुंगदा कोई इम्फाल असी कोई लू नानबा चौखटो इम्फाल अमा ओहेनबगीदम करोड़ मयाम अमा काइथोक्तुना कोई किलोमीटर 500 हेना सांबा इम्फाल कंक्रीट रोड लंबी सेमी अमदी इम्फाल रिंग राउंड चिंबा सेमी हाइबा सिंग सिगी मारकता कोई थंगाल कैसेल असिचु थंगाल मॉल रोड हाइना मिंगथोल पीदुना करोड़ कया अमा संगना सेमगलबसु नसिदी हाइरिबा लंबी असि मयामगी पोथी बुकुम पैसनबा अमदी गाड़ी खामजनबा असिगी बतांगदा लंबीदा अचत ओक तौरिबा अमदी दुकान फंबसिंगना करी मोट फोंदोरे हाइबदु मयाम पुना तामिनस अखोइगी सरकारना अखोइगी शहर मनुंग से नानबा खोनबा सुमाइना पैसा चंगना करोड़ चंगना सेमबीरे अदुगा प्रजाना ज्ञान तादबदेगी फत्तबा मयाम हुंदोक्तना ngahaktan laga pothaba moiba chauki thadana sembire ngahaktan mayamsigi awaba nungaiba ngahak phamminaraga sembiba maphamsida ngahaktan pothaja leigadabse amotpa mayamsigi maramjin kanamtana phamba chungamdre leitaba lairaba chara tanba nomagi insang napi khaga yonjabjisu manam mahasina phammangamdabanina si prajana gyan tadabse si gyan taba pami akoina yoliba pochai mayamse akoina leiraga amuk chaga doine अदु सिदै अमोट पसि मरक सिदा कोई मयाम सिने योनबा मयाम से कोई लेरगा चाबसु ngमदरे कैग मरमदी कैग नोइदा सिगी फत्तम मयाम सिना महिक मतंग पांगदरा यावरंगदरा सि हक्सांग सोकनिङाइ ओइबा मरमने अदुना सि प्रजाना ज्ञान ताबम थोकप्रा हाइना आइना खले दुकान सिंजिगी ममांगदा गाड़ी मयाम खामजले लैबा सरकारना दि मयाम से खामबम सेमबी बा खोपसे लोइसन दबा मरमना सि मयाम से लोइसनबिरगा गाड़ी थंबम मफम जान जाना लोइसनबिबसु पामी सी जगह लंबी चथोखिन तब मफम जु ओइरे अदुगा निहा पोथानब सेम जगह जे पोथा फखंग्रे अदु मफम जा मफम द सी गजराजे हिबुयु अदुगा गाड़ी थंबिबजिंग जु मा पाक फदला लैबा पाकसिंग अदु थंबिनबा अखोई म्युनिसिपालिटी कांगमुनने सिगी सेंगटोइसे हानाति गली पिरमदेबा हानक लान मतुंग गली पियबा गली पिरिसिन दांग कसलमनेबा प्लस सिगी युम मथक त लैसिंगसे से हुंतोपने मसे मनि सरकारना मतम जाना मिजेंग जंबिरगा सेंगटोपिबा अमसुंग गाड़ी सिंगसे नियम नोइने रोल बाय रो खामबिरगा
masih mall road ne hai bagi sistem num semening bagi apa model municipality budi matam san lak sikawi lak tap siawe matam san lak su adum numirang dum hunto me masih di akoi public na chingam de hai building le sing che se tra sing moi de thopni hunto ba doga taisen na bana street vendor kamu se seum taisen na biba street vendor na di masih sai roi ba street vendor na kasa hai share ngam di hunto me ai ko adu street vendor de lo tho su yai ba adu taisen na di street vendor dam taisen na ba imai ben nong magi hingi sing che seum taisen na biba masida masak thian gi matang se akhoi gi lambi saida police na kaina gari se thajan ba de gi saida pochai phamjin pham dukan phami ba kanggu sing sina pochai si hunjek pa ta re ne ko adugumba gari khamjali se tangai phadaba changda yadaba gumbadi changba ka kai de aduga khamjali sing sina khamdamna ni yamdi phai adu akhoi chok kari hai dong no hai pham de khangti parking di lai raga so adoida moi lupa tara pining da ba khoning da ba adugumba gi so oi ba tare lamdam asigi miyamna pamlibadi Imphal smart city ana mingtholibu tasing smart city ohena bagi amakta masida paisaliba amot akai singa si matam sana sengdokpiba amadi pagi loishanna leiba parking system pagi nagapal sariba parking amadi kaithen singi makha da leiba parking singa si salaiba hogduna masida gari khamanba masida leiba maruoina hida sinariba pot khudimak अखोई इसा की पोट ने हाइना खल्लब मतमदा लमदम असि चाखरपा अमदी स्मार्ट ओइबा लमदम ओइबा ngamgani हाइबगी थाजबा अदु लैरि ISTV पाउगी दमकता ख्वारिमन कैथेल की कॉन्सम जीवन ग लोइना पाउदम जरिबा करनेजि Minungsi leitana micham taruk hatkiba thawong saramsat ki thawongni matam kuina thiba khangdana lakhiba micham taruk ke asiba hakchang oina fanghankiba si paliba lengak asina micham miyam gi punsibu ngak senduna thamli haibagi chapchaba khudam lahaina Manipur Youth League mayolna lengak thawahang hangli Manipur Youth League mayolgi Assistant Publicity Secretary Saikhom Sanju Maiteina thadorok cherol amana minungsi leitana micham taruk hatkiba saramchat ki thawong asi condemn tawi ngasi lamdam asida micham miyam gi punsi nongmagi asibagi khayata taragliba si paliba Central amadi State lengakna तौफम थोप मथौ पांथोक तबदगिनी हाइबदा हाइमन मथोकलोय हाइरे हाउखिबा इंग्लिश सिंगनिगा कुनगोहमदोगी मेगे हुमदा चिनकुकी नार्को टेररिस्ट सिंगना मैतै सिंगी मथकता अतमनना चथरखिबा लान असि चही हुम सुरबा फावबा वरक्शन पुरकपा ngamdana leiringai cherekta चिनकुकी नार्को टेररिस्ट सिंगना अमुक नागा इचिलिनाव सिंगी मथकतसु लान तरकपा असिना ताकपदे मणिपुरदा खुंदारेबा यलहौमी चिंग अमदि तम सिंग असि इंडियाना मुथतनना चथरकपा थवोंगनी हाइना लौदबा ngamloi हाइरे lamdam asida tangdu laitaba hanjinana ba honabagi mahutta lagliba english ngani ga kunga tareta pangthoko doriba tarahumdoi suba Manipur Legislative Assembly election asigi vote khomduna laiba luchingba sing asi ubuda mayolna angakma fawi loinana masida kauzan thiba praja singna aikhoi kari phibam da lairi amadi aikhoi kari toksige haina khanaduna laibagi mahutta aigi mi mai paknana ba honaduna lainariba si ubudashu Manipur gi tunglam satki khanbada nungnangba poi hairi lenga sin thamoi sengna micham miyam gi punsi amadi lanthum ngaktuna ingna tafna lehnana ba honarabadi adumak Manipur gi fibam ase yai farakadabani laibak nungsiba thamoi sengba lengak pa leitabadagi Manipur gi fibam soksilakle hauzagi saisa gi famgi natraga lanai haiba wakhalda ngauduna leiriba luchingba sing asige mathakta micham miyamna aikhoi gi tunglam chatki damakta akanbai hawama sangsinba mathau tarabani haire miyam gi khandaba lengak paiba haitaba luchingba sing masha masana pairiba fam sing asi singthafam thokpani masi miyam hupna wakhal tabi haina su mayolna laibak miyam da thamlakli micham taruk hatpada chenariba khudingmak sirum narum laba lengak na athuba matamda cherak pigedabani masi pangthokpa ngamlabata da lengak asi hingli haina miyam na logani hairi High Court of Manipur Distinguished Lecture Series 2026 की थौरम मंत्री पुखीदा लैबा हाई कोर्ट ऑफ मणिपुर की ऑडिटोरियम दा पांगथोक्रे थौरम अदुदा जस्टिस एन कोटेश्वर सिंह जज सुप्रीम कोर्ट ऑफ इंडिया जस्टिस एम सुंदर चीफ जस्टिस हाई कोर्ट ऑफ मणिपुर ना फंक्शनल प्रेसिडेंट होइना सरग्याखिबगा लोइना जस्टिस ए बिमोल सिंह जज हाई कोर्ट ऑफ मणिपुर जस्टिस ए गुनेश्वर शर्मा जज हाई कोर्ट ऑफ मणिपुर जस्टिस गोलमई खाइफुसिलु
former Judge and Director MJA Lenin Singh, Hizam Advocate General Manipur S. Brajabihari Singh, Chairman Bar Council of Manipur, N. Kumarjit Singh, President High Court Bar Association of Manipur, C.S. Bimol Chandra Singh, President All Manipur Bar Association, K.S. Samarjit, Deputy Solicitor General of India High Court of Manipur na Dice Member Singh oina saruk yakhibaga loinana Senior Advocate Singh, MC Member Singh amasung Advocate Singh na saruk yakhi pangthokiba High Court of Manipur Distinguished Lecture Series 2026 ki tharom aduga mari lainana Well Jurisprudence, Alternative Dispute Resolution, Artificial Intelligence in the Judiciary amasung Professional Ethics in the Digital Age haiba hiram sida Resource Person Singh oina wangang ki Hiram aduga mari lainana Supreme Court of India ki Justice and Kotesorna Legal Fraternity da leiriba singna matam gi ain gi oiba wakhalon kaya share taunaduna thabak tawba mathau tai Manipur gi oina su tongan ba High Court ama leirabanina khudong chaba kaya launana phanglani Legal Fraternity na lauriba thodangbu thagat pa phongdoki mahangna makhata na hojik Manipur gi oiriba fiba masida masana wakhal khanba matam oire amaga hunabagi matam natte amaga hunabagi tangdu laita daba porakpani amaga hunaba thadokshi haiki. In the 80s and 90s, the valley was afflicted with serious issues of insurgency. Institutions were not functioning. We thought we have improved. In the 20s, there was semblance of peace, stability. Unfortunately, that has been shattered. I can tell you very frankly, nobody will have time for Manipur. Because the concern will be not only for Manipur. We cannot blame the administration all the time. We cannot blame the center all the time. They have to look after this vast country. Only Manipur, which is strong from within, will gain the respect and a kind of attention the state would deserve. If we are not able to stand on our legs, show our resilience, show our capability, which all of us are capable of. The corruption has steeped in the society, destroyed the vitality of the society. We must think of it. The future generation will not forgive us if we are able to stay the tide. Sunu buduna lakpa gari ama khanghaudana mai horaktuna amanga ta thokre thodogasi ngasi ayuk pung 8 makhairom tarakpa dwai da Jiribam district ki Laingang Pokpi checkpost yerom dai da leiba mayamna wakhong checkpost haina khangnaba checkpost maya da khamduna leiba tata gari AS 01 RC 7737 khanghaudana maina chakhibani hairi tata gari adu driver promote Mesh Koba Amana Thobuni Hairi, Kanghodana Mai Chaklakpadagi Jiribam Fire Service Laktuna Karamakai Kanbangam Hore, Tata Truck, Aduda, Tan Kuntraga Mari Rongi Sunupuduna, National Highway 37 da Imphal, Toknanabagi Lering Ada Todo Odu Tokibani Hairi, Todo Sida, Garigi Mu Singdi, Todo Paso upon Yaudi Hairi. Netazi Memorial Club Kurai Kongpal, Taubandongna Sinduna, 2023 ki June taraga humdoida uyumpok nongsum khamelok ta thokiba thongdok amada lei imalaiba ki damak thawaina pontha pi kraba thoba singge maraktagi khurai kongpal ningthobung laikai dagi RK Prasanta amadi Laishram Narendra Elias avoinau bu ningsingbagi thoram amanga se pangthokre club asigi sanglenda pangthokiba thoramadu da club asigi president Ramananda Saremcha secretary KS Nabakumar executive member Singh advisor Laikai Marigi Maira Paibi member Singh Laikhitaba RK Prashanta Amadi Laishram Narendra Elias Avainaugi Imung Manungi Miyoe Singh Sarugyake Athaubani ki photo da lai sukatuna ikai khumnabu utki amade minute ama 2 minute left na awabasu phongdoke tharonga mari lenana club asigi president Ramananda Saremchana English ingani kungo humdoi gi June taraga humdoi da uyumpok nongsum khamel lokta kuki narco terrorist singda thauna phana lanthengna khiba aduda khunga pamyui tara humdoirom laikidabani lanfamadu da club asina konba kongpal ningthobung laikai dagi RK Prashanta amadi Laishram Narendra Elias Avainau asi laikidabani numidasina lakpada makoibu ningsing duna mamalai baki damak khan kiba wakhalon sing adu thamoida fawhali laikhidraba thoba anigi imung manungi awabada su club asina matam pumbada sarugyagani amadi matam gi oiba mateng sing laglabasu pangnana bahonagani makhatana su imalai baki damak amatta oina lepminasi haiki loina na imung manungi awabada su tabireki ta mokisna sarugyagani kali imung manungi chasing Lady Travani,
लोइनबी इमा लेबा मैम कतै प्रॉब्लम अमा थोरक मतमदा सदलबदसु हाइबा पाउसी पिबियु हाइबा वाफमसी थमजरी लोइनना अतुम तारकपदसु जबना तोरक थोरक कयादा लेबा मनुष्य ओबिसु पिबिदुना लेकाय मदिगी क्लबसे लेंगना थमनब होनबदसु असब मतिंग पांबियु लोइना सिगुनब थोदोकसिंग असे अखोय यारिबा मखै थोहनदनबा अदुगा मीना ngमगिदनबा अखोय पुन्ना लेमिनसी जून अमदगी चथरकपा खेत आजाओ अभियान की मनुंग चना इम्फाल वेस्ट डिस्ट्रिक्ट की काचिकुलदा अवेयरनेस प्रोग्राम पांगथोखरे ICAR कृषि विज्ञान केंद्र KVK इम्फाल वेस्ट ICAR रिसर्च कॉम्प्लेक्स फॉर NES रीजन मणिपुर सेंटर लम्फेलपाट के मखादा माकलंग ग्राम पंचायत विलेज लेवल मल्टीपर्पज कोऑपरेटिव सोसाइटी ने सिलगा पांगथोकपा लौफम कन्ननबगा मरी लेनना अवेयरनेस अदुदा लौमी जामगा निम्फुग निपाना सरुग्या की soil health promotion tauba sustainable agriculture amadi scientific nutrient management khanghanbada maruoiba mireng thamlaga pangthokpa awareness aduda Dr. TS Motilan Singh subject matter specialist and head in charge KVK Imphal West na khet bachao abhiyan gi matangda lomi singda mamut tana khanghan ki head regional center ICR research center complex for NES region Manipur center Lamphel Fat Dr. Soibam Basanta Singh na soil health management high Asikarino sustainable agricultural development propada lomi singi diet kari lebage amadi scientific nutrient management atungda karamna kana hanba phangwa yai loinana akoi bada chuna gadaba sustainable farming kari lei haiba khangan ki district agriculture office Imphal West gi sarugya ki Dr. CS Rowen Singh na Dr. K Suresh Anina soil conservation balance fertilizer application sustainable farming practice ki matangda wangang ki amasung khet bachao abhiyan gi pandam karino haina miyam da khanghan ki Imphal West District ki Lamboi Khongnang Khongda Laiba Relief Camp tangasi nongmugi oba medical camp ama pangthokre medical camp adu 9 sector Assam Rifles headquarter Directorate of Health Services ki mereng makha da kuntrom doi suba Assam Rifles ka khusham naduna pangthokibani camp adu da relief camp ta laiba mioi singda imung manungi oiba polam kaya amasu pikhi camp adu da medical directorate ki Dr. Singh amadi Assam Rifles ki Dr. Singh na relief camp ta laiba mioi singda lemna lain ki loinana relief camp ta laiba angang singda lairik tambada changba polam sing lemna yanthoki mobile dental yauna pangthoki ba camp aduda tongan tongan makhal gi anaba sing lying baga loinana screening su tauki loinana hidak langthak sing su lemna fikhi hiramasiga mari leinana 9 sector gi commander Pradyus Kumarna Assam Rifles na lamdamasigi miyam gi mateng pangduna lakli makhata na su angam mateng pangani pangthokliba camp asi mai pakna pangthokpaga loinana makhata na su tongan tongan mafam singda pangthokani haiki Manipur Organic Mission Agency Department of Horticulture and Soil Conservation Government of Manipur na Mission Organic Value Chain Development for North Eastern Region Scheme gi makhada lamdamasida puthokpa organic oiba fresh ginger metric ton kuntra amasung chakhau poireiton black rice metric ton ama horticulture and soil conservation gi commissioner Taithulung Panmai IAS na sanjen thongda laiba department asigi gate gi Karnataka gi AL Hakam Ginger and Co amasung Delhi gi farm 48 की दमक लमथाखरे लमथाबगी थरमदु द डिपार्टमेंट असगी डायरेक्टर के देवदत्त शर्मा एडिशनल डायरेक्टर अमसुंग स्टाफ सिंगसु सरुग्या की लमथाबगी थरमदु को मरी लेनना मोमागी प्रोजेक्ट डायरेक्टर अरिबम कोनिकाना कर्नाटका की AL हकाम जिंजर एंड कोदा थारिबा अतेक सिंह असि चगहाउ पोरेटोन ऑर्गेनिक Producer Company Limited na export tobuni punna metric ton kuntra romni masigi mamal na chaurakna lupa lakh taraga mari rom oigani aduga New Delhi da laiba farm 48 ta thariba chakhawasina luwang agro industry sombungna export tobuni punna metric ton amani apunba senfam na lupa lakh ama makhai romgi ne haina phongdoki magna makhatana momana lokalagli ba thabak singa si lamdam asida organic farming da my own sinduna honoriba farmer singa sigi pukning thogatpa amasung makhoi gi organic mission asibu mai pakna ba lokalakpa khongthangi manung channa pangthokpani athuba matamda chakhau cheng asi USA da kg listing ama thana na basu honaragani haina phongdoki
ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯆꯨꯞꯅ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ APC ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯑꯗꯨꯒ along with marketing ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯁꯤ ꯃꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ market intervention scheme ꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯥꯛꯍꯥꯎ ꯆꯦꯡ ꯑꯃꯗꯤ ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯅꯤ ꯍꯥꯟꯅꯗꯒꯤ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯋꯥꯅꯔꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤꯗ ꯐꯥꯔꯃꯔꯁ ꯑꯃꯗꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯀꯌꯥ ꯋꯥꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯣꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯇꯥꯡꯗ ꯁꯤꯗꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯁꯤꯞ ꯑꯣꯏꯅ ꯁꯤꯞꯄꯤꯡ ꯑꯣꯏna ꯆꯥꯛꯍꯥꯎ ꯆꯦꯡ ꯑꯁꯤ USAꯗ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ around 1000 kg ꯑꯁꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯈꯥꯗ ꯊꯥꯖꯒꯅꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯣꯃꯥꯅ ꯃꯥꯔꯀꯦꯠ ꯏꯟꯇꯔꯚꯦꯟꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯀꯌꯥ ꯑꯁꯤ ꯁꯄꯣꯔꯠ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ NEP 2020 की मखादा पोस्ट इंटर्नशिप एजुकेशन की सरुगा मवैना RK सनातोंबी देवी कॉलेज ऑफ एजुकेशन द टीचिंग एड्स एग्जीबिशन पांगथोक्रे पांगथोकिबे एग्जीबिशन अदुदा B.Ed 4th सेमिस्टर लास्ट बेस की ट्रेनी चनीना सरुग्या की टीचिंग एड्स एग्जीबिशन असिगी मतांगदा RK सनातोंबी देवी कॉलेज ऑफ एजुकेशन की B.Ed इंचार्ज डॉक्टर युमनाम सुरजित सिंह ना ऑडियो विजुअल टीचिंग ऑब्जेक्ट सिंह हाइबदी कंक्रीट ऑब्जेक्ट सिंह सिजनदुना साइंस सोशल साइंस मैथमेटिक्स नत्रगा लैंग्वेज की ओइबा एब्स्ट्रैक्ट कंसेप्ट अमा अंगांग सिंहदा हेना लाइन खंगननबा अमसुंग मतम कुइना काउदना लेननबा प्रिंसिपल सिजनबने मल्टी डिसिप्लिनरी एजुकेशन पिननबा इनोवेटिव प्रैक्टिसेस इन टीचर्स एजुकेशन की मखादा इंटर्नशिप अहुम थोकना खाइदोक्तुना प्री इंटर्नशिप अमसुंग पोस्ट इंटर्नशिप हाइना खाइदोक्तुना थबक तौहले प्री इंटर्नशिप ता लेसन प्लान करमना सेमगने हाबसी खंगहले इंटर्नशिप की ओइना चयोल तरागा तरुक पिगदबा अदु लेवाकी इरांग सिना मरम ओइदुना था अमा स्कूल सिंग दा थादुना ताकपी तंबीबगी थबक तौहले ट्रेनिंग सिंग असिदा अफबा ओजा अमा ओइरकननबा क्लासरूम ट्रांसैक्शन तौरको मतमदा टीचिंग एड्स सिजनबगी मरु ओइबा अमसुंग कानबा सिंग खंगंदुना कमदमना अंगांग सिंग ताकपी तंबीगने हाबसी ममुताना खंगननबा NEP 2020 की मखादा मल्टी डिसिप्लिनरी अमदी होलिस्टिक एजुकेशन हाबसिदा मिरेंग थमदुना पोस्ट इंटर्नशिप एग्जीबिशन असी पांगथोकपने हाइना फोंदोरकले classroom transition tarakumatamda teaching aid siznabagi importance and the value of using teaching aid in classroom transition adu khanganabagi damakta RK Sanatambi Devi College of Education na ngasigi post internship activity ki saruk amoina teaching aid exhibition je pangthokjabani Nagamapal Youth Development Organization Nagamapal Paunam Laikai Nupi Luf Amade Nagamapal Paunam Laikai Singlup ka Health Services Government of Manipur ga pulaga mega health camp ama Nagamapal da leiba Lining Thau Ising Saiba Sanglenda Pangthokre Thoramadu da Health Services ki Director Dr. N. Hemant Kumar Singh Yauna Miui Kana Sarugya ke Health Camp adu da General Medicine ENT Gynecologist Pediatric Ayush Immunization Dental Skin Yauna Lying Kaya Pangthoki Camp adu da Laikai adugi akoibada leiba Miui Singh amadi Khwairamban Kaithel da lakpa Kaithel Phambi Yauna Nan Manipuri Kayasu Camp asigi khudong chaba lauki Mega Camp asida hidak langtha Kayasu lemna piki pangthokliba Camp adugi matangda Nagamapal Youth Development Organization ki President O Romena Club Asiga Laikai gi Singlup Nupilup ka pulaga Health Services Government of Manipur ga pulaga Kaithel asida laktuna Sel Tanjaba Imaivel Kayada Health ki oiba kanaba kharadang piba ngamna na ba sinba medical camp ni masa phaba khunayama ohanba loinana hidak leiba ngamjitaba kayada camp asina kanaba kharadang piba ngamna na ba sinbani haiki Tijang gaidang da masa mau phaba mi leragadi wakhal aphaba tholai amadi nungai yai phaba samaj mu oibada kharada orbasu mateng pangani khanjabadagi asumba health camp si pangthok sabani Hayeng June ki tang taraga marida Manipur miyam gi ihau mamina Manipur apunbagi nahasing gi oiba Youth Political Convention ama Thawal Mela Ground da nungthin pung 12 makhaida pangthokani Numirasida Manipur lairiba naha khudingmak na suksoi soidana saruk yabiu amasung Manipur gi tungi firef naha mayam punna lauminabagi matam yaure aikhoi amato oina punsinduna isa isa gi thaudangni khana leiba ki khana nainaba sida saruk yabiduna lakadoriba chahi kayagi ima Manipur gi saktam naha singna leblasi tunglam satki damak aikhoi punna sangsilasi haina Manipur miyam gi ihau mami gi convener Premdas Khumanna fongdorakle Ngasi ayuk pung 9 nimfurom tabada Kangpokpi district ki Langka Liangmai khulda khutlai matik chana paiba KNFP gi khutpu amana landarakre hairi
Imphal Tamai Lambi IT Road ki makuidagi kilometer tararom haidoklaga leiba khul aduda khanghodana kuki singna landarakpada khunja singna license gun na blank fire tobudagi makhatana landarak patoki khunja singi marakta asok apan amata yaukhide thogdok aduna maram oraga khunja sing mikop nahung singna laikre hairi World Environment Day ga mari lenana JF MC Pangai Nepali Basti na Korengai Forest Bit ka kusam naraga uchara kayamarum thakre Pangai Nepali Basti maning Haingang Forest Range da uchara thaba aduda maike dongi miyam amadi Center Forest Division gi staff singna sarugya ke thoromadu ga mari lenana forest activist and funindrona lamdamasi gi ayinga sagi khal kahendana thamnabagi wakhalonda Forest Department ga kusam naraga matam kayadagi uchara thaduna lakli makha tanasu thakigani haiki अखोई हारिब पांगई गोरखा पालेगी खुंगंसिना यामना फजबा उ योखटपदा मणिपुर गोइना याम सिंथानिंगै ओइबा अदुगुम्बा थबकसिंदु डिपार्टमेंट गा फॉरेस्ट डिपार्टमेंट गा पुनमिनरगा मतम दुगी प्रोग्राम सिंदु पाइखटलगा उ या वा योखटनबगी प्रोग्राम से तौजरगनी हाइना ngasi miyang mangda thamjari Thorum aduda sarugyakiba Forest Department ki officer Thompson Hawaibamna lamdam asigi mipung khudingmakna umang wamang kaningba amadi ahangba jaga singda uchara thajinbagi hainabi lairakliba si singthaningai oi tharaba uchara sing asi hinghanba nanabasu ekoi puna honaminasi haiki Pemyang ki pandam je si loinma hinganlaga mayamda prominent oiba kanoma plantation grand success plantation do ohin ji District Police Kakching na Sinduna Kakching District tagi handakta fal lauthokiba UPSC amasung MPSC gi examination singda mai palakraba sing Bosem Koshem amadi CBSE na loba class 10 amadi 12 ki examination singda academic excellence fanglakraba sing loinana sana khonaba gi lamda mithoi mihen oirakraba singbu taram opagi thoramama Kakching Chumnam Community Hall da pangthokre thoramadu da Kakching gi SP Priyadarshini Laiframna mai paglaba mithoi mihelaba singbu pukning thogat pasina haurakliba maheroi sing sanaroi sing amasung naha singda hena honaningbagi inot ama piduna hena manglomda changsinba Kakching district ama lamdam ama nation ama purakna naba pandamda thauramasi pangthokpani housing Manipur gi orakliba tangdu laita dabagi charang nabagi fibam asida district police nasu district asida tangdu laita ba purakna naba mamangda district asigi serau sugnu amadi palenda thokiba adugumba thongdok sing makha tana thoktana ba security ahenba thamduna honaba yaba honari miyamnasu police pu mateng pangbiu haike ngasigi thoromadu da UPSC amadi MPSC exam da mai paklakraba mioi taruk amadi Bosem Koshem amadi CBSE examination da mark wangna fangduna mai paklakraba class 10 amadi 12 ke mahiroi nimfuga taruk loinana sana khonabagi lamda Kakching district police ki officer ani yauna punna mioi ahumda achamba khudol posting piduna pungning thogat pagal loinana ikai khumnaba utke Thoramadu da JM University ki former Vice Chancellor Professor N. Ras Mohana Mahiroi Singh amadi UPSC amadi MPSC exam da mai paklakraba singbu makhoi gi tungi punsida hena mai pakpa purakpa ngamduna lamdamasigi amadi society sigi mating leiba mioi amamam oiraknaba wafum kaya thamki Kangleipa Communist Party PWG-MC Unification ki PRO chingkhaingan bana thadorok pacherol amana housing iram da masi tangdu laita daba irang namaram oiraga kham thengna wana ngai cherak asida khangloroi uroroi matagum tawning bata tawba si ngaktaba ngamde haire cherola sina makha taraduna Manipur da leiriba mipung khudingmak su fam nomfom khangdana awaba fibam ama mayok naringai cherak asida miyambu apangba siba miyamgi sakthungbu lana sizinaba si kaidongnungda lufna yengduna leithokloi haire 2024-2025 hairiba chahi ani asida miyamgi chawkhat thaurangi amadi NREGS ki makhada job card ki thadarakliba senfam sing amadi atopa hiram kya gi thadarakpa fan langi khudong chaba lauraga luf amadi miyambu apangba siba si yabangam loi mamangda hyang thang block ki makhada leiba kodom pokpi gram panchayat asigi pradhan amadi member sing makhoi gi marakta leiba amor pasing praja miyam amadi lupta sengdokna naba khanghan grabsu miyam amadi lupu thawoi dabagi damak panchayat asigi mathakta akanba mideng changlagani hairiba pradhan asigi manaraga makoi khutpu ama semduna media da lana pakhum piba khudakta lepkadabani amade makhatabada gram panchayat asigi thabak thawrong khudingmak party na athingba thamle asigumba thong asi matungda amuk hanna thoktana ba authority amade leibak miyamna akanba mideng changbiyo hairi hauzik pawge marthana ten break ama laujari Football fans, get ready.
The FIFA World Cup 2026 kicks off on 11 June 2026 and ISTV is bringing the action to your screen. Subscribe to Unite Sports 1SD, Unite Sports 2SD, Unite Sports 1HD, Unite Sports 2HD. Don't miss a single match, goal or unforgettable moment. Contact your local cable operator today. ISTV, your home for FIFA World Cup 2026. Aihak Jenny Kurai, Megi Tarik Kunshadagina, Zungi Tarik Kunipan Paubada, BLO Yumtong Kudingi Lakan. Makoina Pidamba, enumeration form mention Biraga, BLO da Sinabiu. Enumeration form submit the Widrabadi, voter lista Ning Yarok Lord. Akupa Marol Gidama, BLO da Hangbiu, Natraga 1950 da Pol Taubiu. I am in RU. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Nongsu nungsa tabak jilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart. Delivery service su pizari. Download now. Break matungda mayamba mukahanna taram nokchori loina makhataba pau pizari. Naga micham taruk faraga hat ki babu yaning daba fongdoktuna Manipur University Student Union Imosu amade Manipur University Tribal Student Union MUTS Yuna Sinduna ngarang numidang Manipur University ki traffic island ya koibeda candle paiduna khongchera ma chetkre khongchera duda Mahirui Singh research scholar Singh amade community kaya gi Mahirui Singh na sarugya ki IST line hongdok hongjin tawgada bamaramna lakliba tang taraga manga gi ayuk pung taradagi numilung bapung tarani thoi makhai fawba 33/11 kV mong sangai substation gi 11 kV nambul feeder na konba mai fangloi hari mafam singa dudi ningthemsa karong hawbam marak chingtham laikai lauremam laikai ngangom laikai amadi irom laikai ni haina MS special gi CSD1 gi manager Amazit Ingthaujamna khangalakli Education Engineering Wing Education S Department of Sinduna Inspired by Nature for Climate for Our Future haiba theme da pangthokiba World Environment Day ga mari lenana Kaksing District ki tongan school sing da uthaba gi thoram pangthokre Education Engineering Wing Education S Department of Engineer Yumnam Bachauna Losingduna Langmaidong High Secondary School Kakching Khuno High School Waikhong School da ek pair ma ki naam 3.0 gi makhada utha ki thoramadu da school sing asigi oza sing su sarugya ki Imphal gi Singjamai Chinga mathakta laiba Relief Center for the Welfare of Differently Able Person Manipurna tangkak naina chatharakpa outreach program gi manung chennang asi New Delhi da laiba National Foundation for India ga kusamnaduna nongmugi oiba free medical camp kam health talk ki thoram ama Imphal East District ki Kumu Singh Khulengi Community Hall da pangthokre anaba sing da lemna hitak langthak piba yauna pangthokiba thoramadu da mapung oina Regional Institute of Medical Sciences RIMS Imphal gi Community Medicine Department gi Health Educator M Megachandra Maitaina cancer yauna tuberculosis TB amadi non communicable disease singna oirakpa yaba amasung kamdauna laina layong asidagi ngak thokpa yai habagi matangda resource person oina wangang ki tungda thorong gi saruka moina lemna blood sugar hemoglobin blood sugar na chingba test kaya pangthoki loina na tongan ba doctor kaya na gynecologist medicine physiotherapy ENT ai na chingba ana laing chathaki amasung mathau taba anaba singda lemna hidak langthak singsu khusinaki mioi chamaga kunga mangana sarugyaduna pangthoki ba free camp aduda social activist sapamcha kanglei su sarugya ke mahakna relief center amasung camp ta sarugyari ba doctor singbu thagatpa phongdoki
Kangabom Laikai Laiba Imayum Zau Larembigi Chayet Naraga Tanjada Imphal West ki Dishina Kangabom Yumzau Larembi Thogaluf ka Manaraga Secretary Kangabom Yumzau Larembi Thogaluf ki Mingda Pata Tanthoklam Le Haina Kangabom Laikai gi Pangthokpa Paugi Mifam Amada Laikai Sigi Ahal Tongbram Navasandrana Haikre Paugi Mifam Aduda Laikai Adugi Mioi Kyasu Sarugyake Mahagna Makhatana Haikibada Ngasidagi chahi nimfu yankhai gi mamangda ima lairembi harauba matamda laikai sid leiba sagai kyaga pulaga harauduna lakpani laibung semga sagat padasu miyam pulaga semkiba ngaktani laigi mingda naurem sagaina low fauba kalamlibani haujik lairiba ima gi anoba sanglena si saba matamda yumthong khudingdagi sel khainaraga sakibani committee asisu mayam pulaga tunggi oiba kanagadaba khallaga laikai asida semgat kibani adubu tanja sida Construction Committee gi ayaba yaudana sagai ama khaktagi oiba maming thonki laikai asigi leiriba sagai gi miyambu karimata khanghandana khanghalamba taude umang lai habasi laikai amagi khul adugi yamna luba mafam amani masida sagai amagi mingda patata sanba asi line loba yaroi haiki Ekoiga khundaminariba chingmi kangbu search Moya pun bersaktam sagali, Muslim singsu masjid pun bersaktam sagali. Ikoi maitai yoi, umang lai sidi kun nama kun biri ba kun singse, sei sida apun bersaktam nama saga. Lai gini na lai biri ba luk rali, sana kano utra sanglen gumba, pandelo sengumba, moina chumba, pajaba wail to minaraga lai ba si nungai ba kun sinung sang na ing le tamna lai ba, dugumba lamdom mamso yaningi, lamdom masida lai biri ba. Apun bersabtam sagat po kamba imaleba kun sijaba yoi sindusu koi tanja se damating pangudi pangumdi tokuni maramdi koina tawrise kam lakai khaptegi nati sigum bai isu leiba laifam singse si songthok piragle haraga sumainai khochu apunba ama semaga punna thengina bai tanja du yore Manipur State Legal Services Authority ki mireng makada District Legal Services Authority Thawal amadi Legal Aid Clinic yam Leitan Pok Anina Punasinduna Stop Child Labor Haiba Thimda Class 8 gina Class 8 Fawgi Manungda Laiba Mahiroi Singi Oiba Inter School Sport Painting Competition ama Evergreen Flower School Thawal Ningombomda Pangthokre Competition atu da tongan ba school singdagi lakpa punna Mahiroi humfutara nipana sarugyake competition atu da ahanba ani suba amadi ahum suba takraba sing amadi mari dagina nipan suba fawba takraba Mahiroi sing su consolation prize oina selgi managa loinana certificate sing su khusinake sarugyake ba Mahiroi sing da participation certificate su yanthoke painting competition atu da Raina Wakong Themna first position Aditi Thingujam Class 10 Evergreen Flower School na ani suba amadi Ningthaujam Nongpok Nganba Maitei Class 10 Evergreen Flower School na ahum suba take Legal Aid Clinic yam Leitan Poki Coordinator Thingujam Arun Kumar Singh na Malem gi oina chahi khudingi June gi tang taraga ni thoi ase World Day Against Child Labor haina chahi khudingi palan tauri palan Thauramasi ki saruk ama oina Red Card to Child Labor Fair Play for Children Decent Work for Adult haiba thimda sport painting competition ase pangthokpani haike FIFA World Cup ki ngasi shanakiba match singda Canada amadi Bosnia draw chatkre USA na Paraguay bu maichiba pikre malengi lebak ahum USA Mexico amadi Canada na yumbu oiduna thasi gi tang taraga mathoi dagi lebak nimfugu nipaina group taraga nithoi khaidoktuna stadium taraga mathoi de chathariba FIFA World Cup ki haukiba nongyai matung pung tarani thoi makhai tabada Toronto Stadium da sanakiba match da Canada amadi Bosnia goal amamam chanaduna draw chatkibani Canada gi goal adu C Lerin na match ki humbutara nipan suba minute ta chanki Bosnia gi goal aduna Ze Lukic na match ki kunmathoi suba minute ta chanki Los Angeles Stadium da sanakiba club asigi atopa match amada USA na Paraguay bu goal mari amada maichiba piki USA gi mai pakibagi goal sing adu F Bologuna match ki kunthamathoi suba amadi match ki ahanba half ki ahap minute manga da goal ani chanki Zirenana match ki apiba matam gi ahap minute mapan da goal ama chanki atopa goal aduna Paraguay gi Sanroy di Bova Dilana match ki tare suba minute on goal oina chanki match asida Mighty ki va Paraguay amata ngairaba goal aduna Morocco gi match ki
humdra suba minute sanki ngasi nongyai matung pung taranithoi makhai tabada FIFA ranking 55 subada lairiba Qatar amadi FIFA ranking 19 subada lairiba Switzerland ga San Francisco Bay Area Stadium da sanagani hayeng ayupung makhai tabada FIFA ranking 6 Brazil amadi FIFA ranking 8 subada lairiba Morocco ga New York New Jersey Stadium da sanaragani suba match da ayupung tarung makhai tabada Boston Stadium da FIFA ranking 83 Haiti ga FIFA ranking 43 Scotland ga mari suba match ayupung mapan makai tabada VC Palace Vancouver da FIFA ranking 27 Australia amadi FIFA ranking 22 Turkey ga amadi manga suba match numidang pung tara makai tabada Hotstone Stadium da FIFA ranking 10 Germany ga FIFA ranking 82 Croatia ga sanagani loislapa hauzik fawgi maroiba paw amukka hanna pizari Manipur da hauzik tholiba irang asige waroshin purakna naba state amadi central government na honabiu haina Janata Party Manipur state unit na hairi Smart city ki maruiba mafam ama oiriba thangal kaithel lambi asi amora kai gi achoba dustbin amadi gari parking tawfam oire amadi thiba khangdana lakhiba micham taruki asiba hakchang oina phanghan khiba si paliba lenga kasi na micham miyam gi punsibu ngak senduna thamli haibagi chap chaba khudam lahaina mayol na hanglakle ngasi gi wenadi hozu fabu gi wenadi Manipur paw matang stalojere mereng tabiri bapuna makwa muka hanna khurumjari